ꯌꯥꯏꯐꯔꯦ ꯉꯁꯤ ꯍꯩꯁꯛ ꯃꯂꯦꯐꯝ ꯄꯥꯜꯆ ꯀꯨꯝꯁꯤꯡ 3112 ꯂꯥꯡꯄꯟ ꯊꯥꯒꯤ 19 ꯄꯥꯟꯕ ꯌꯥꯏꯐꯔꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯀꯤ ꯈꯨꯃꯟ ꯏꯌꯨꯒꯤ ꯃꯇꯝ ꯑꯁꯤꯗ ꯈꯨꯃꯟ ꯌꯦꯅꯤꯡ ꯄꯤꯕ ꯏꯍꯥꯛꯅ ꯑꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯄꯨꯋꯥꯔꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯩꯈꯣꯏꯒꯤ ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯇꯣꯡꯕ ꯍꯥꯏꯕꯗꯤ ꯍꯩꯀ꯭ꯔꯨ ꯍꯤꯇꯣꯡꯕ ꯍꯥꯏꯅ ꯈꯪꯅꯕ ꯃꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤꯒ ꯃꯃꯥꯡꯉꯩꯗ ꯇꯧꯔꯝꯕꯒ ꯑꯃꯁꯨꯡ ꯃꯈꯟꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩ ꯑꯗꯨꯅ ꯁꯤꯗ ꯃꯁꯤ ꯆꯥꯎꯔꯥꯛꯄ ꯈꯔꯗꯪ ꯑꯆꯨꯝꯕ ꯑꯃꯁꯨꯡ ꯆꯨꯝꯗꯕꯁꯤ ꯑꯩ ꯍꯥꯏꯖꯔꯛꯀꯦ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯕ ꯍꯥꯏꯅ ꯇꯧꯅꯔꯤꯕ ꯃꯁꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯕ ꯑꯁꯤ ꯍꯧꯗꯣꯛꯈꯤꯕ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 1040ꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯆꯍꯤ 1040ꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏꯒꯤ ꯃꯂꯦꯐꯝ ꯄꯥꯜꯆ ꯀꯨꯝꯁꯤꯡ 2340ꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯕꯤꯔꯝꯕ ꯏꯔꯦꯡꯕ ꯅꯤꯡꯊꯧꯒꯤ ꯃꯇꯝꯗ ꯍꯧꯗꯣꯛꯄꯤꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯈꯣꯠꯄ ꯑꯃꯁꯤꯡꯅ ꯃꯁꯤ ꯇꯧꯕꯁꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯀꯥꯡꯂꯣꯟ ꯑꯣꯏꯅ ꯂꯩ꯫ ꯃꯁꯤ ꯅꯨꯡ ꯄꯥꯟ ꯆꯥꯅꯕꯒꯤ ꯐꯤꯕꯝꯅꯤ꯫ ꯑꯗꯨꯅ ꯁꯤꯗ ꯃꯁꯤ ꯑꯈꯪ ꯑꯍꯩꯁꯤꯡ ꯌꯨꯝꯃꯥꯏꯆꯧꯁꯤꯡꯒꯤ ꯋꯥ ꯇꯥꯟꯅꯔ ꯃꯇꯨꯡꯗ ꯂꯩꯕꯥꯛꯀꯤ ꯑꯃꯥꯏꯕ ꯑꯈꯪ ꯑꯍꯩꯁꯤꯡꯁꯤꯒ ꯇꯥꯟꯅꯔ ꯃꯇꯨꯡꯗ ꯍꯧꯗꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯕꯅꯤ꯫ ꯃꯁꯤ ꯂꯩꯕꯥꯛꯀꯤ ꯈꯨꯟꯅꯥꯏꯒꯤ ꯀꯪꯂꯩꯆꯥ ꯈꯨꯟꯅꯥꯏꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯍꯧꯗꯣꯛꯄ ꯑꯩꯈꯣꯏꯒꯤ ꯅꯨꯡꯒꯤ ꯀꯥꯡꯂꯝꯁꯦ ꯇꯥꯛꯄ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛ ꯀꯨꯝꯍꯩ ꯑꯃꯅꯤ꯫ ꯃꯁꯤ ꯑꯗꯨꯉꯩ ꯃꯂꯦꯐꯝ ꯄꯥꯜꯆ ꯀꯨꯝꯁꯤꯡ 2240 ꯍꯥꯏꯔꯤꯕ ꯏꯔꯦꯡꯕ ꯅꯤꯡꯊꯧꯒꯤ ꯃꯇꯝꯗ ꯂꯩꯄꯥꯛ ꯀꯪꯂꯩꯄꯥꯛꯀꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯇꯧꯕ ꯊꯧꯔꯝ ꯑꯣꯏꯅ ꯍꯧꯗꯣꯛꯄꯤꯔꯝꯕꯅꯤ꯫ ꯑꯗꯨꯅ ꯁꯤꯗ ꯃꯁꯤ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯅ ꯍꯧꯗꯣꯛꯑꯝꯕꯁꯤ ꯑꯩꯈꯣꯏꯒꯤ ꯊꯥ 12 ꯋꯥꯛꯆꯤꯡ ꯐꯥꯏꯔꯦꯟ ꯂꯝꯇꯥ ꯁꯖꯤꯕꯨ ꯀꯥꯂꯦꯟ ꯏꯉꯥ ꯏꯉꯦꯟ ꯊꯧꯋꯥꯜ ꯂꯥꯡꯕꯟ ꯃꯦꯔꯥ ꯍꯤꯌꯥꯡꯒꯩ ꯄꯣꯏꯅꯨ ꯊꯥ 12 ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯤꯌꯥꯡꯒꯩ ꯊꯥꯒꯤ 11 ꯑꯃꯁꯨꯡ 12 ꯄꯥꯟꯕ ꯃꯁꯤꯁꯤꯗ ꯍꯧꯗꯣꯛꯑꯝꯃꯦꯕ ꯃꯁꯤꯅꯤꯀꯣ꯫ ꯑꯗꯨꯅ ꯁꯤꯗ ꯍꯤꯌꯥꯡꯒꯩ ꯊꯥꯒꯤ 19 ꯄꯥꯟꯕ ꯃꯁꯤꯗꯅ ꯃꯔꯨꯑꯣꯏꯅ ꯑꯅꯝꯕ ꯇꯧꯔꯝꯃꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯤꯌꯥꯡꯒꯩ ꯊꯥꯗ ꯑꯩꯈꯣꯏꯒꯤ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯕꯒꯤ ꯊꯕꯛꯁꯤ ꯇꯧꯔꯤꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯤꯁꯦ ꯍꯣꯟꯕ ꯃꯇꯝꯗ ꯀꯔꯣꯝ ꯃꯥꯏꯀꯩꯗꯒꯤ ꯀꯔꯣꯝꯗ ꯍꯣꯟꯕ ꯈꯣꯠꯄ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯤꯌꯥꯡ ꯍꯤꯔꯦꯟꯁꯦ ꯇꯥꯟꯅꯕ ꯍꯤꯌꯥꯡ ꯀꯨꯝꯍꯩ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯕꯒꯤ ꯊꯕꯛꯁꯦ ꯇꯧꯕ ꯃꯇꯝꯗ ꯃꯅꯤꯡ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯕꯗꯤ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩꯗꯒꯤ ꯃꯃꯥꯡ ꯃꯥꯏꯀꯩꯗ ꯍꯣꯟꯒꯗꯕꯅꯦꯕ ꯍꯤꯁꯦ꯫ ꯃꯁꯤ ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯇꯥꯟꯅꯕ ꯃꯇꯝꯗ ꯑꯁꯦꯡꯕ ꯃꯥꯏꯀꯩꯁꯤ ꯃꯅꯤꯡ ꯃꯥꯏꯀꯩꯗꯒꯤ ꯃꯃꯥꯡ ꯃꯥꯏꯀꯩꯗ ꯍꯣꯟꯒꯠꯀꯗꯕ꯫ ꯃꯁꯤ ꯅꯠꯇꯕ ꯑꯣꯏꯔꯕꯗꯤ ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯇꯥꯟꯅꯕꯒꯤ ꯊꯕꯛ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯑꯁꯤ 100ꯗ 100 ꯂꯥꯟꯕꯅꯦꯕ꯫ ꯃꯁꯤ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯈꯨꯊꯤꯂꯣꯟ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯁꯤꯗ ꯃꯁꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯑꯆꯨꯝꯕ ꯀꯥꯡꯂꯝ ꯂꯤꯈꯨꯟ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯑꯩꯈꯣꯏꯒꯤ 1040ꯒꯤ ꯃꯃꯥꯡ ꯑꯃꯁꯨꯡ ꯁꯤꯒꯤ ꯃꯃꯥꯡꯗ ꯅꯨꯡꯒꯤ ꯀꯥꯡꯂꯣꯟ ꯑꯣꯏꯅ ꯂꯩꯔꯝꯕ ꯏꯔꯦꯡꯕ ꯅꯤꯡꯊꯧꯁꯤꯅ ꯁꯨꯝ ꯃꯄꯥꯟ ꯊꯣꯡꯗ ꯄꯨꯊꯣꯛꯑꯒ ꯇꯧꯔꯝꯕꯒꯤ ꯋꯥꯔꯤ ꯈꯛꯇꯅꯤ꯫ ꯃꯃꯥꯡꯗ ꯏꯕꯨꯙꯧ ꯄꯥꯡꯕꯒꯤ ꯃꯃꯥꯡ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯂꯩꯔꯕꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯅꯨꯡꯒꯤ ꯀꯥꯡꯂꯣꯟ ꯑꯃ ꯂꯩ꯫ ꯀꯥꯡꯂꯣꯟ ꯑꯃꯁꯨꯡ ꯋꯥꯡꯃꯔꯣꯟ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯁꯤꯅꯤꯀꯣ꯫ ꯃꯁꯤ ꯑꯩ ꯁꯝꯂꯞꯅ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯅ ꯁꯤꯗ ꯃꯁꯤ ꯃꯅꯤꯡ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯗ ꯃꯃꯥꯡ ꯃꯥꯏꯀꯩꯗ ꯍꯣꯟꯒꯗꯕꯅꯤ ꯍꯤ ꯑꯁꯤ꯫ ꯑꯗꯨꯅ ꯑꯋꯥꯡꯗꯒꯤ ꯃꯈꯥꯗ ꯍꯣꯟꯗꯕ ꯌꯥꯗꯦ, ꯃꯃꯥꯡꯗꯒꯤ ꯃꯅꯤꯡꯗ ꯍꯣꯟꯊꯔꯛꯄ ꯌꯥꯗꯦ ꯍꯤꯁꯦ꯫ ꯃꯁꯤ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯕꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯁꯦ ꯊꯧꯕ ꯃꯇꯝꯗ ꯃꯁꯤꯅꯤꯀꯣ꯫ ꯃꯁꯤ ꯅꯠꯇꯕ ꯑꯣꯏꯇꯥꯔꯒꯗꯤ 100ꯗ 100 ꯑꯔꯥꯟꯕ꯫ ꯑꯗꯨꯅ ꯑꯗꯨꯉꯩ ꯏꯔꯦꯡꯕ ꯅꯤꯡꯊꯧꯒꯤ ꯃꯇꯝꯗ ꯉꯁꯤꯗꯒꯤ ꯆꯍꯤ 1040 ꯅꯤꯐꯨ ꯅꯤꯐꯨꯃꯥꯊꯣꯏꯒꯤ ꯃꯃꯥꯡꯗ ꯇꯧꯔꯝꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯇꯧꯔꯝꯃꯤ꯫
ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯕꯒꯤ ꯊꯕꯛ ꯑꯁꯤꯗꯤ ꯆꯥꯝꯃꯗ ꯆꯥꯝꯃ ꯂꯥꯟꯕ ꯂꯥꯡꯄꯟ ꯊꯥꯗ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯕꯒꯤ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛ ꯊꯧꯔꯝ ꯅꯠꯇꯦ ꯃꯁꯤ ꯂꯥꯡꯕꯟ ꯊꯥꯗ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯕ ꯄꯥꯡꯊꯣꯛꯄꯁꯤꯗꯤ ꯆꯥꯝꯃꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯜꯂꯦ ꯑꯗꯨꯅ ꯁꯤꯗ ꯆꯥꯝꯃꯗ ꯆꯥꯝꯃ ꯂꯥꯟꯕ ꯑꯗꯨꯅ ꯁꯤꯗ ꯍꯧꯖꯤꯛ ꯂꯥꯡꯕꯟ ꯊꯥꯗ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯕ ꯄꯥꯡꯊꯣꯛꯄꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯑꯔꯥꯟꯕ ꯁꯦꯝꯗꯣꯛꯈꯤꯕ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯆꯅꯤꯒ ꯑꯩꯈꯣꯏꯒꯤ ꯃꯔꯐꯨ ꯃꯔꯤ ꯃꯉꯥ ꯁ꯭ꯋꯥꯏꯐꯥꯎ ꯆꯍꯤ ꯃꯧꯗ꯭ꯔꯥ ꯆꯍꯤ ꯆꯍꯨꯝ ꯁꯨꯗ꯭ꯔꯤꯕꯅꯤꯀꯣ ꯁꯦꯝꯗꯣꯛꯏꯁꯦ ꯆꯍꯤ ꯆꯍꯨꯝ ꯁꯨꯗ꯭ꯔꯤ ꯃꯁꯤ ꯁꯦꯝꯗꯣꯛꯈ꯭ꯔꯤꯁꯦ ꯃꯔꯨꯑꯣꯏꯅ ꯁꯣꯛ 1718ꯗ ꯁꯦꯝꯗꯣꯛꯈꯤꯕꯅꯤ ꯆꯍꯤ ꯆꯅꯤ ꯃꯧꯗ꯭ꯔꯥ ꯃꯔꯤ ꯃꯉꯥ ꯇꯔꯨꯛ ꯁ꯭ꯋꯥꯏꯐꯥꯎꯗ ꯉꯥꯏꯔꯤꯕꯅꯦꯕ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯕꯁꯤ ꯂꯥꯡꯕꯟꯗ ꯑꯣꯟꯊꯣꯛꯈ꯭ꯔꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯈꯨꯟꯅꯥꯏꯁꯤ ꯅꯨꯡ ꯑꯃꯁꯨꯡ ꯄꯥꯟ ꯑꯅꯤꯒꯤ ꯀꯥꯡꯂꯣꯟ ꯑꯁꯤ ꯑꯣꯟꯅ ꯇꯩꯅꯕ ꯑꯣꯏꯅ ꯆꯠꯍꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤꯅꯤꯀꯣ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯃꯤꯇꯩ ꯄꯣꯏꯔꯩ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯑꯁꯤ ꯆꯞ ꯆꯥꯅ ꯂꯩꯔꯝꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯅꯤꯡꯊꯦꯝ ꯄꯥꯝꯃꯩꯕ ꯃꯅꯤꯡ ꯃꯥꯏꯀꯩꯅ ꯊꯦꯝꯕ ꯌꯥꯏ ꯍꯥꯏꯗꯅ ꯅꯤꯡꯊꯦꯝ ꯀꯧꯕ ꯃꯅꯤꯡ ꯃꯥꯏꯀꯩꯅ ꯊꯦꯝꯕꯗ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ ꯍꯥꯏꯗꯅ ꯅꯤꯡꯊꯦꯝꯖꯥꯎ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯑꯗꯨꯒꯨꯝꯕ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯟꯒꯤ ꯁꯟꯗꯥ ꯒꯣꯁꯥꯏꯒꯤ ꯃꯌꯥꯡ ꯃꯆꯥꯅꯤ ꯃꯥꯁꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯥꯎꯔꯤꯋꯥꯁ ꯀꯥꯏꯅꯁꯨ ꯍꯥꯏꯅꯕ ꯃꯌꯥꯡꯒꯤ ꯃꯃꯤꯡ ꯊꯣꯟꯈꯤꯕ ꯑꯍꯥꯟꯕ ꯍꯧꯕꯁꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯒꯥꯎꯔꯤꯋꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯃꯁꯤꯗꯒꯤꯅꯦꯕ ꯅꯤꯡꯊꯦꯝ ꯄꯥꯝꯃꯤꯕꯒꯤ ꯃꯇꯝꯁꯦ ꯃꯁꯥꯃꯛꯇꯒꯤ ꯃꯌꯥꯡꯒꯤ ꯃꯃꯤꯡ ꯊꯣꯟꯕꯁꯤ ꯍꯧꯈꯤ ꯃꯊꯪꯗ ꯒꯣꯄꯥꯟ ꯁꯤꯡꯍ ꯍꯥꯏꯔꯤꯁꯦ ꯃꯁꯤꯅ ꯃꯤꯇꯩ ꯂꯩꯕꯥꯛꯇ ꯕꯪꯒꯥꯂꯤꯒꯤ ꯃꯌꯥꯡꯒꯤ ꯃꯔꯣꯟ ꯊꯣꯟꯕ ꯍꯧꯈꯤꯕꯁꯤ ꯃꯤꯇꯩ ꯂꯩꯕꯥꯛꯇ ꯁꯤꯅꯦꯕ ꯁꯤꯒꯤ ꯃꯃꯥꯡꯗꯗꯤ ꯃꯌꯥꯡꯒꯤ ꯃꯔꯣꯟꯁꯦ ꯑꯝꯇ ꯊꯣꯜꯂꯝꯗꯦ ꯁꯤꯅꯤꯀꯣ ꯑꯗꯨꯅ ꯁꯤꯗ ꯍꯧꯖꯤꯛ ꯅꯤꯡꯊꯦꯝ ꯄꯥꯝꯃꯩꯕꯒꯤ ꯃꯇꯝꯗ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯍꯤꯌꯥꯡ-ꯍꯤꯔꯦꯟ ꯇꯣꯡꯕ ꯑꯩꯈꯣꯏꯒꯤ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯁꯤ ꯂꯥꯡꯕꯟꯒꯤ 12 ꯄꯥꯟꯕꯗ ꯑꯣꯏꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯔꯥꯟꯕ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯈꯤꯕ ꯀꯅꯥꯒꯤ ꯊꯧꯃꯤꯟꯁꯤꯅ ꯁꯟꯗꯥ ꯒꯣꯁꯥꯏ ꯍꯥꯏꯔꯤꯕ ꯕꯦꯡꯒꯣꯜꯒꯤ ꯁꯤꯂꯣꯠꯇꯒꯤ ꯃꯔꯩꯕꯥꯛꯇ ꯂꯩꯕ ꯌꯥꯗꯗꯅ ꯇꯥꯟꯊꯣꯔꯛꯇꯅ ꯆꯦꯜꯂꯛꯄ ꯍꯨꯔꯥꯟꯗꯅ ꯆꯦꯜꯂꯛꯄ ꯑꯗꯨꯒꯨꯝꯕ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡ ꯃꯆꯥꯗꯨ ꯃꯗꯨꯒꯤ ꯊꯧꯃꯤꯟꯁꯤꯟꯗꯒꯤ ꯇꯧꯈꯤꯕꯅꯤ ꯃꯁꯤ ꯑꯔꯥꯟꯕ ꯊꯕꯛ ꯆꯥꯝꯃꯗ ꯆꯥꯝꯃ ꯂꯥꯟꯕ ꯌꯥꯝꯅ ꯇꯧꯍꯩꯗꯕ ꯑꯗꯨꯒꯨꯝꯕ ꯊꯕꯛꯅꯤ ꯃꯁꯤ ꯀꯪꯂꯩꯆꯥ ꯈꯨꯟꯅꯥꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡꯗ ꯑꯩꯅ ꯃꯁꯤ ꯑꯈꯪꯕ ꯈꯔꯗꯪ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯩꯅ ꯂꯥꯝꯕ ꯐꯪꯕ ꯈꯔꯗꯪ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯨ ꯃꯁꯤ ꯃꯌꯥꯝꯗ ꯑꯩ ꯈꯪꯍꯟꯖꯕꯅꯤ ꯑꯗꯨꯅ ꯃꯁꯤꯅꯤ ꯑꯗꯨꯅ ꯁꯤꯗ ꯃꯁꯤ ꯆꯞ ꯆꯥꯕ ꯑꯁꯦꯡꯕ ꯃꯤꯇꯩ ꯄꯣꯏꯔꯩ ꯂꯝꯗꯝꯒꯤ ꯍꯧꯈꯤꯕ ꯑꯃꯁꯨꯡ ꯑꯣꯏꯔꯛꯀꯗꯕ ꯃꯁꯤ ꯆꯞ ꯆꯥꯕ ꯀꯪꯂꯩꯆꯥ ꯈꯨꯟꯅꯥꯏꯁꯤꯡ ꯌꯥꯏꯐꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯕ ꯊꯕꯛꯁꯤ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯃꯈꯜ ꯀꯌꯥꯁꯨ ꯂꯩꯕꯒꯤ ꯃꯅꯨꯡꯗ ꯃꯁꯤꯁꯨ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯕ ꯍꯥꯏꯕ ꯊꯕꯛꯁꯤꯁꯨ ꯍꯤꯌꯥꯡꯒꯩ ꯊꯥꯒꯤ 12 ꯄꯥꯟꯕꯗ ꯄꯥꯡꯊꯣꯛꯄ ꯃꯅꯤꯡ ꯃꯥꯏꯀꯩꯗꯒꯤ ꯃꯃꯥꯡ ꯃꯥꯏꯀꯩꯗ ꯍꯣꯡꯀꯠꯄ ꯍꯤꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯤꯌꯥꯡ ꯀꯨꯝꯍꯩ ꯑꯁꯦ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯞ ꯆꯥꯕ ꯑꯁꯦꯡꯕ ꯑꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯂꯩꯕꯥꯛ ꯈꯨꯟꯅꯥꯏ ꯃꯤꯇꯩ ꯀꯪꯂꯩꯆꯥꯁꯤꯡ ꯌꯥꯏꯐꯔꯒꯅꯤ ꯃꯁꯤꯅꯤꯀꯣ ꯑꯗꯨꯅ ꯁꯤꯗ ꯁꯝꯂꯞꯄ ꯈꯔꯗꯪꯅꯤ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯅ ꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯑꯁꯦꯡꯕꯁꯤ ꯑꯩꯅ ꯃꯁꯤ ꯑꯉꯝꯕ ꯈꯪꯍꯟꯕ ꯌꯥꯕ ꯑꯩ ꯍꯥꯟꯅꯁꯨ ꯃꯇꯝ ꯀꯌꯥ ꯈꯪꯍꯟꯈ꯭ꯔꯦ ꯂꯝꯒꯤ ꯃꯃꯤꯡ ꯊꯣꯟꯕ ꯈꯣꯠꯄ ꯑꯃ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯋꯥ ꯂꯥꯎꯔꯤꯕ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯃꯗꯨꯁꯨ ꯑꯗꯨꯝ ꯂꯥꯎꯊꯣꯛꯆꯔꯛꯈꯤꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯑꯁꯦꯡꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯃꯤꯇꯩ ꯄꯣꯏꯔꯩ ꯂꯝꯗꯝꯒꯤ ꯈꯨꯟꯅꯥꯏꯆꯥꯁꯤꯡꯒꯤ ꯍꯧꯔꯛꯂꯣꯟ ꯑꯁꯤ ꯃꯁꯤꯅꯤ ꯑꯗꯨꯅ ꯁꯤꯗ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯇꯝꯅꯔꯤꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯥꯏꯗꯅ ꯈꯪꯅꯔꯤꯕ ꯃꯍꯩ ꯁꯤꯟꯐꯝ ꯁꯪꯗ ꯆꯠꯅꯔꯤꯕ ꯁ꯭ꯀꯨꯜꯗ ꯆꯠꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯡꯁꯤ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯑꯔꯥꯟꯕꯒꯤ ꯄꯣꯠꯁꯤ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯇꯝꯅꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯡꯕꯟꯒꯤ 12 ꯄꯥꯟꯕ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯕ ꯍꯥꯏꯕ ꯑꯔꯥꯟꯕ ꯊꯕꯛꯁꯤ ꯇꯝꯅꯕ ꯍꯥꯏꯇꯥꯔꯦ ꯁꯟꯗꯥ ꯒꯣꯁꯥꯏꯅ ꯍꯧꯗꯣꯛꯑꯝꯕ ꯅꯤꯡꯊꯦꯝ ꯄꯥꯝꯃꯩꯕꯅ ꯑꯔꯥꯟꯕ ꯍꯧꯗꯣꯛꯑꯝꯕ ꯄꯣꯠꯇꯨ ꯑꯗꯨ ꯑꯣꯏꯅ ꯇꯝ ꯂꯩꯅꯕ ꯃꯁꯤꯅꯤꯀꯣ ꯑꯔꯥꯟꯕ ꯇꯝꯕ ꯍꯥꯏꯁꯤ ꯑꯗꯨꯅ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯄꯣꯠꯁꯤꯡꯁꯤ ꯃꯤꯔꯝꯒꯤ ꯂꯥꯏꯔꯤꯛ ꯑꯣꯏꯅ
mi atopagi mayang tuyang gi larik oina loina mak tamamnina kanai londagi mayekdagi hek leibo oiba khudimak sing tamamnina akoi mite leibaki oiba kangleiron kanglei yellow migi oiba chapchaba haugiba werkadaba purmuk sing amuk tamdramina amda khangdre mamma leire masi chapchana asengma larik tambagi kutam dinati habaji masi khwai miyamda aina masi kanganjari aro sajida asigumlaba akoigi mitei poirelamda masigi kanglei longi oiba tamba yaba mayam ama lei masigi jingi tambaga hapsan boy targadi masi tungda horiba masi angang jingna tungda alkimati yai phaba leibaki yaitong kamdong na chingba werkani haibaji thamjaraga ai masi desinjare yai pare